ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯖ ꯁꯃꯨꯔꯥꯏ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯡꯒꯣꯜꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯀꯟꯅ ꯂꯥꯎꯅꯔꯤ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯑꯈꯨꯟꯕ ꯑꯉꯥꯡꯗꯨ ꯌꯣꯛꯂꯒ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯍꯥ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯃꯃꯥ ꯀꯅꯥꯅꯣ ꯍꯪꯂꯛꯄꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯩꯈꯤꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯤ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ ꯃꯤꯅ ꯅꯪꯕꯨ ꯄꯥꯈꯪ ꯆꯥꯖꯦꯟꯕ ꯍꯥꯏꯗꯅ ꯀꯧꯅꯔꯤꯕꯁꯤ ꯅꯪꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯁꯥꯗꯣ ꯍꯤꯗꯥꯛ ꯉꯥꯎꯕꯅ ꯃꯈꯣꯜꯗꯣ ꯐꯩꯔꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯂꯩꯀꯥꯏꯅ ꯄꯥꯜꯂꯤꯔꯣꯏꯃ ꯃꯋꯥꯝꯇ ꯂꯧꯗꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯣ ꯃꯣꯏꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯍꯛ ꯂꯩꯇꯦ ꯑꯉꯥꯡꯗꯣ ꯑꯩ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯃꯥ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯨ ꯃꯄꯥꯏꯅ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯈꯔ ꯑꯃꯨꯛ ꯅꯦꯝꯊꯈꯤꯗꯨꯅ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯤꯗꯩꯁꯤꯗ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥꯒꯩꯒ ꯈꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕꯅ ꯐꯩ ꯑꯩ ꯀꯅꯥꯝꯇꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦꯕ ꯊꯥꯔꯤꯛ ꯄꯦꯟꯗꯅ ꯃꯆꯥꯗ ꯆꯩꯔꯤ ꯅꯨꯄꯤ ꯑꯃꯈꯛꯀꯤꯗꯃꯛꯅꯤꯀꯣ ꯅꯪꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯈ꯭ꯔꯤꯕ ꯏꯃꯥꯒꯤ ꯄꯥꯔꯤꯌꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯁꯤꯈ꯭ꯔꯒ ꯅꯪꯕు ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ ꯅꯪ ꯃꯗꯨ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯄꯥꯔꯤ ꯍꯩꯅꯤꯡꯗꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯀꯩꯗꯧꯒꯦ ꯅꯆꯥꯒꯤ ꯋꯥꯕꯤꯔꯨꯅꯨ ꯊꯥꯔꯤꯛ ꯃꯄꯤ ꯇꯥꯅ ꯑꯌꯥꯝꯕ ꯅꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯆꯥꯒ ꯅꯪꯒ ꯈꯛꯇꯅꯤ ꯃꯁꯤꯗ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯈ꯭ꯔꯕꯗꯤ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯗꯧꯔꯦ ꯍꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯅꯪ ꯅꯁꯥꯒꯤꯁꯨ ꯈꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯅꯅꯤ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯃꯃꯥꯅ ꯀꯞꯂꯤꯕꯗꯣ ꯋꯥꯔꯤꯕꯗꯣ ꯉꯁꯤꯁꯨ ꯅꯥꯊꯩꯕꯤꯔꯝ ꯆꯠꯈꯤ ꯊꯥꯔꯤꯛ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯀꯞꯍꯧꯔꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯒꯅꯦ ꯅꯪ ꯄꯦꯜꯂꯨꯀꯣ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯣꯛ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯁꯤꯕꯨ ꯅꯈꯣꯏꯅ ꯁꯨꯝ ꯇꯧꯅꯕ꯭ꯔꯣ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯈꯤꯇ ꯇꯥꯕꯤꯗꯕ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯐꯔꯗꯧꯅꯦꯕ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯋꯥꯡꯕ꯭ꯔꯦꯟꯁꯨ ꯍꯟꯖꯤꯜꯂꯛꯄꯅꯤ ꯂꯣꯏꯅꯕꯤꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯆꯧꯕ ꯂꯥꯛꯑꯝꯕ꯭ꯔꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯍꯥ ꯅꯃꯥ ꯅꯆꯥꯁꯤꯅ ꯎꯅꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯅꯗꯦ ꯎꯔꯒꯅ ꯄꯥꯡꯈꯠꯇ ꯍꯦꯛꯇ ꯈꯠꯅꯩ ꯀꯔꯤꯅꯣ ꯍꯥꯏ ꯋꯥꯅꯤ ꯃꯣꯏ ꯃꯄꯥꯁꯨ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯩꯅ ꯁꯨꯝ ꯋꯥꯖꯕ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯠ ꯅꯥꯟꯊꯣꯛꯄ ꯅꯣꯏꯒꯤ ꯃꯔꯛꯁꯤꯗ ꯂꯩꯗꯅꯁꯦ ꯀꯣꯛꯁꯦ ꯆꯥꯛ ꯇꯧꯔꯦꯕ ꯑꯩ 이수 ꯊꯣꯏꯕꯤꯗꯨꯕꯨ ꯉꯁꯤꯗꯤ ꯂꯧꯔꯨꯁꯤꯔꯣ ꯃꯄꯥ ꯉꯥꯎꯕꯗꯨꯅ ꯅꯣꯡꯇꯁꯨ ꯁꯤꯗ ꯍꯦꯛ ꯄꯨꯔꯛꯇꯦ ꯅꯨꯡꯁꯤꯕꯅꯤꯅꯦ 이수도 ꯊꯥꯔꯤꯛ ꯁꯧ ꯂꯥꯎꯔꯒ ꯍꯣ ꯂꯧꯔꯨꯔꯣ ꯅꯁꯨꯗꯣ ꯅꯣꯏ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯊꯟꯅ ꯂꯩꯍꯧꯔꯒꯦ ꯁꯤꯗ ꯆꯠꯄꯤꯈ꯭ꯔꯣ ꯂꯣꯏꯅ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯡꯕ꯭ꯔꯦꯟ ꯅꯣꯛꯂꯒ ꯃꯊꯟꯇ ꯉꯥꯡꯍꯧꯏ ꯌꯦꯡꯉꯨꯀꯣ ꯀꯞꯂꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥꯃꯦꯡꯅ ꯁꯨꯒꯠꯄ ꯍꯦꯛ ꯃꯥꯟꯈꯩ ꯀꯔꯤꯕ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯀꯤꯗꯣ ꯂꯨꯝꯃꯒ ꯇꯥꯔꯤꯕꯣꯏ ꯊꯥꯔꯤꯛ ꯊꯣꯡꯖꯦꯜꯗꯨꯗꯒꯤ ꯑꯩꯁꯨꯅꯦ ꯅꯥꯗꯤ ꯌꯥꯝ ꯁꯤꯡꯖꯔꯤ ꯍꯥꯃꯦꯡ ꯃꯥꯟꯕꯤ ꯑꯩ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯄꯥꯅ ꯌꯥꯃꯥꯡ ꯑꯄꯥꯛꯄ ꯑꯅꯤꯗꯣ ꯊꯥꯡꯗꯣꯛꯇꯅ ꯃꯌꯥꯝ ꯃꯥꯡꯗ ꯅꯉꯛ ꯍꯥꯏꯒꯠꯇꯅ ꯆꯠꯄ ꯉꯝꯖꯔꯤꯗꯣ ꯍꯥ ꯅꯠꯇ꯭ꯔꯥ ꯏꯕ ꯋꯥꯡꯕ꯭ꯔꯦꯟꯁꯨ ꯅꯣꯛꯅꯤꯡꯕ ꯈꯪꯖꯤꯟꯗꯨꯅ ꯑꯣ ꯃꯥꯅꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯆꯨꯝꯃꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯒꯦ ꯊꯥꯔꯤꯛ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯦ ꯄꯥꯔꯤ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯃꯁꯥ ꯍꯥꯏꯔꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯂꯩꯈꯤ ꯏꯃꯨꯡꯗꯒꯤ ꯑꯃꯨꯁꯅꯥ ꯊꯣꯔꯛꯏ ꯇꯥꯖꯧ ꯆꯥꯛ ꯊꯤꯔꯣꯔꯥ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯎꯏꯔꯣꯝ ꯁꯥꯔꯣꯝ ꯄꯥꯡꯂꯒ ꯑꯃꯨ ꯏꯆꯥ ꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯇꯥꯖꯧ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯕꯅꯤ ꯋꯥꯔꯃꯥꯟ ꯇꯨꯝꯈ꯭ꯔꯦ ꯅꯪꯅ ꯑꯩ ꯉꯥꯏꯔꯝꯃꯤꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯌꯨꯝꯁꯤ ꯂꯩꯔꯤ ꯇꯥꯖꯧ ꯉꯥꯏꯗꯅ ꯑꯩꯕꯨ ꯀꯅꯥ ꯉꯥꯏꯒꯗꯧꯔꯤꯒꯦ ꯄꯥꯔꯤ ꯍꯩꯅꯤꯡꯗꯅ ꯅꯣꯛꯈꯤ ꯑꯗꯨꯛ ꯐꯖꯕ ꯃꯁꯛꯇꯨ ꯅꯤꯁꯥꯗꯨꯅ ꯍꯥꯠꯂꯕꯅꯤ ꯏꯄꯥ ꯏꯆꯥ ꯁꯦꯟꯅꯕꯗ ꯅꯪꯁꯨ ꯋꯥꯖꯔꯦꯅꯦꯀꯣ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯁꯨ ꯀꯣꯏꯌꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯒꯤ ꯇꯧꯗꯤ ꯇꯝꯒꯦ ꯈꯟꯒꯅꯨꯀꯣ
ꯑꯩꯗꯤ ꯃꯥꯡꯉꯕ ꯂꯣꯏꯔꯕꯅꯤ ꯇꯥꯆꯧꯅ ꯏꯇꯩꯃ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯗꯨꯗꯤ ꯑꯩꯗꯤ ꯃꯁꯛ ꯉꯥꯛꯆꯕꯅꯤ ꯄꯥꯔꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯇꯩꯃ ꯄꯨꯁꯤꯜꯂꯛꯄ ꯇꯥꯔꯦꯗꯅ ꯀꯝꯗꯧꯏ ꯍꯥ ꯑꯁ ꯇꯥꯆꯧꯒꯤꯗꯨꯗꯤ ꯃꯔꯩꯅꯤꯗ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤꯀꯣ ꯀꯩꯗꯧꯒꯦ ꯏꯇꯩꯃ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯕꯨ ꯇꯥꯆꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯏꯃꯥ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯪꯖꯔꯤꯕ ꯇꯥꯆꯧꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦ ꯆꯥꯛꯇꯨ ꯆꯥꯔ ꯍꯌꯦꯡ ꯆꯥꯔꯒꯦꯀꯣ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯇꯥꯆꯧ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯌꯨ ꯁꯤꯗꯗꯤ ꯊꯛꯄꯤꯔꯅꯨ ꯍꯥꯏꯕꯁꯦ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯁꯩꯇ ꯄꯥꯔꯤ ꯑꯁꯨꯝ ꯅꯣꯛꯏ ꯑꯩꯕꯨ ꯁꯝꯃꯨꯅꯤ ꯑꯃꯨꯛ ꯉꯥꯡꯈ꯭ꯔꯦꯗ ꯅꯪꯁꯦ ꯑꯋꯣꯛꯄ ꯋꯥ ꯍꯥꯏꯔꯗꯤ ꯇꯥꯔꯣꯏ ꯇꯥꯆꯧꯗꯤ ꯑꯃꯨꯛ ꯉꯥꯡꯗꯅ ꯄꯥꯔꯤꯕꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯄꯥꯔꯤꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤꯗꯨ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯃꯁꯛ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯁꯨꯠ ꯁꯨꯠ ꯀꯞꯂꯝꯃꯤ ꯄꯥꯔꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯂꯥꯛꯏꯁꯦ ꯑꯣ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯁꯤ ꯆꯍꯤ 3ꯗꯤ ꯁꯨꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯗꯨꯅ ꯃꯔꯣꯜꯁꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯋꯥꯒ ꯌꯥꯝ ꯉꯥꯡꯕ ꯍꯩꯔꯕꯅꯤ ꯃꯀꯣꯛꯇꯨ ꯏꯔꯦꯛ ꯂꯦꯛꯊ ꯄꯥꯔꯤꯗ ꯉꯥꯊꯔꯒ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛ ꯇꯨꯝꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯒꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯕꯥꯕꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯄꯥꯔꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟ ꯕꯥꯕꯥ ꯆꯠꯇꯦꯗ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯇꯥꯃꯨꯅ ꯅꯪ ꯌꯨ ꯊꯛꯄ ꯆꯠꯈꯤ ꯍꯥꯏ ꯄꯥꯔꯤ ꯑꯃꯨꯗ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ ꯑꯃꯨ ꯑꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯇꯥꯃꯨꯒ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯄꯥꯔꯤꯗ ꯍꯦꯟꯅ ꯅꯞꯁꯤꯟꯈꯤ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯄꯥꯕꯒ ꯇꯨꯝꯅꯤ ꯑꯃꯨ ꯌꯥꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯇꯥꯆꯧ ꯑꯃꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯇꯠꯇꯅ ꯍꯪꯖꯕ ꯋꯥꯍꯪ ꯑꯃ ꯉꯁꯤꯁꯨ ꯍꯪꯂꯛꯏ ꯕꯥꯕꯥ ꯏꯃꯥꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯩ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯄꯥꯔꯤꯅ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯈꯤ ꯂꯥꯛꯀꯅꯤꯗ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯗꯤ ꯍꯦꯜꯂꯤꯗ ꯊꯣꯏꯕꯤ ꯃꯄꯥꯗ ꯃꯃꯤꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯒ ꯕꯥꯕꯥ ꯅꯪ ꯌꯨ ꯊꯛꯀꯅꯨ ꯊꯛꯑꯔꯣꯏ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ ꯁꯤ ꯇꯨꯝꯊꯣꯛꯁꯤ ꯃꯤꯠ ꯎꯏꯁꯤꯜ ꯄꯥꯕ ꯇꯨꯝꯕ ꯁꯨꯝꯕꯤꯒꯦ ꯑꯍꯤꯡ ꯃꯃꯩ ꯂꯥꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯤꯠ ꯎꯏꯁꯤꯟ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯕꯅꯤ ꯉꯁꯤꯇ ꯅꯠꯇꯦ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯊꯥꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯅꯨꯡꯁꯤꯅ ꯄꯥꯕꯒꯤ ꯊꯣꯏꯕꯤ ꯅꯪꯗꯤ ꯄꯥꯕꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ ꯄꯥꯕꯒꯤ ꯑꯁꯥꯗꯤ ꯅꯪꯅꯤ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯕꯗꯤ ꯉꯝꯂꯣꯏꯀꯣ ꯑꯗꯨꯝ ꯃꯊꯟꯇ ꯁꯣꯟꯖ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯄꯥꯔꯤ ꯌꯨ ꯉꯥꯎꯔꯤ ꯂꯝꯕꯦꯜꯗꯨꯗ ꯃꯊꯟꯇ ꯍꯜꯂꯛꯏ ꯃꯊꯟꯇꯁꯨ ꯍꯩꯖꯔꯤ ꯃꯈꯨꯜ ꯐꯩꯔꯤ ꯃꯔꯨꯞꯀꯤ ꯊꯥꯖꯕ ꯍꯥꯠꯄ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕ ꯃꯤꯁꯛ ꯅꯣꯏ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯁꯨꯛꯐꯪ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯃꯍꯥꯄꯥꯄꯤ ꯃꯁꯥꯁꯥ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗꯨꯗꯅꯤ ꯑꯁꯣꯝ ꯂꯝꯕꯤ ꯃꯇꯥꯏ ꯅꯥꯄꯤ ꯋꯥꯡꯅ ꯍꯧꯕ ꯃꯔꯛꯇꯨꯗꯒꯤ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯣ ꯄꯥꯔꯤ ꯆꯠꯂꯝꯕ ꯆꯞ ꯂꯦꯞꯄꯤ ꯃꯁꯥ ꯍꯥꯏꯔꯪ ꯃꯅꯥ ꯁꯦꯡꯗꯣꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯏ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯅꯦ ꯍꯤꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯕꯒ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯀꯞꯂꯛꯏ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯑꯍꯤꯡꯅꯤ ꯄꯥꯔꯤ ꯃꯁꯥꯗ ꯑꯀꯤꯕ ꯃꯌꯥꯎꯗ ꯆꯪꯁꯤꯟꯈꯤ ꯌꯦꯡꯈꯤ ꯅꯤꯡꯊꯥꯗꯨꯒꯤ ꯃꯊꯛꯇ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯄꯥꯔꯤ ꯅꯤꯁꯥꯒ ꯈꯪꯍꯟꯍꯟꯈꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏ ꯃꯥꯅ ꯎꯔꯤꯁꯤ ꯑꯁꯦꯡꯕ ꯌꯦꯡꯉꯤ ꯁꯤꯕꯨ ꯀꯅꯥꯅ ꯊꯅꯝꯃꯤꯖꯥꯠꯅꯣꯅꯦ ꯁꯣꯜꯂꯒ ꯑꯉꯥꯡꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯡꯊꯥꯗꯨꯒ ꯄꯨꯂꯞ ꯄꯝꯈꯠꯂꯤ ꯃꯗꯨꯗ ꯃꯅꯥꯛꯇꯨꯗ ꯁꯣꯠꯄꯦꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯥꯔꯤ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯤ ꯄꯥꯔꯤꯅ ꯍꯦꯛ ꯄꯝꯈꯤꯕꯒ ꯑꯉꯥꯡꯗꯨꯁꯨ ꯀꯞꯄ ꯂꯦꯞꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦꯗ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯊꯅꯝꯂꯁꯤꯔꯥ ꯃꯁꯤ ꯑꯩꯅ ꯎꯁꯤꯟꯐꯝ ꯊꯣꯛꯇꯦꯗ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯒ ꯂꯧꯖꯈꯤꯁꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨ ꯃꯈꯥꯗꯨꯗ ꯑꯃꯨꯛ ꯊꯝꯃꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯀꯞꯂꯛꯂꯤ ꯄꯥꯔꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯁꯨ ꯉꯝꯈꯤꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯗ ꯁꯨꯝ ꯌꯦꯡꯈꯤ ꯄꯥꯔꯤꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯌꯨꯝꯗ ꯄꯨꯔꯛꯈꯤ
Mama mapa anina angang adu thamlunaba phana kanna hairasu parina yakhide. Numit kharani di angang dugi khongol lirakpra imungi miyoi pumnamak matha sana ngainakhi. Adubu kana ama laktuna angang dubu lauge hairakhichi. Madamdu parigi machal sanatombisu angang nongna seliba matangni. Aduna angang duna mabuk lamduna kaplakpa khuding parina masalda pisinki. Magi poksaba masa sunate mahanaduk angang dugi wazakhibani. Paudu laikai duda ninphung asum sarasanakhi. Pari hoina khuldugi oina sel paiba wata padaba imung ama oiribani. Adubu pari haktak mamangda asauba wathok lanthok amasu thokre. Aduga akhunba angang ama yokle tabada mayamdi wari nungainakhi. Numittu Tharik masagi anamkan mamataududa kaptuna haiki. Magi pari nangi na tause honglop agangdo yoksaningba amada pithokrasi kaidoke. Mayamgi minok maisa ima khangba ngamdre. Karino nangna tauribasibo ha. Pari angangdubu setna pamlaga. Ima maraibuk thirabi nasuse. Ai kanada muk pithokpa ngamai. Aina mapasakna yokani ima. Mayamgi minok misase. Ima hoida koknaba. Ai yumsida leirarai. Ai tongana jagapuna leikrani. Handaki matangsidi jabu khambiranu ima. Imagi buma. Numittudagini parina khul adubu thadok tongana yum ama saduna laikiba. Angang aduda mapung luplukibani. Angang adugi nungsiba matawna magi awaba nungaytabasu khara makhaiti koksakibani. Manasu isa thoibi haina nungsina thonbikibani. Pari haukraba thodoksindu ningsinglubada mamittu ingangang sile. Masado yamna sokthari masagi nungsiba maithongda yengduna ngasisu awaba kauktoksaki. Laiki magi wari amasu punsigi kokpa ngamda adumak leiragadaba. Magi harau nungaiba pumba setuna pubikibani. Awamay sakna magi saruk oihobani. Chahi ahum mari sima asum nisada laisuduna lelakpani. Numit ama numidang wairamni. Parina yu thaklaga lamhang amada phamlingai nakaldagi nupidu mapi ororo tana kaplaga magi mangda lepliba nupatuda hairi. Nungsiba sibu phagiro. Ha, namitu tongi matik. Nangna namit yamba natro. Aibu kaisu leituna khanma natro nangna. Ai sabidagi hendoktana nangna mau phau koiramba. Thui, tukajai. Nupadasu hairi. Ai soikre. Handaki sitanga aibumda ngakpi. Se, ai matung tawroi. Chala, hogdong manba masaktu yeningdi. Nang boy na ngakpiba kaidudi oithoktabat. Tawnaribadu pari mamit uirum pangduna sum phalap yengi. Kari khanba mathanta noki. Nungsibagi khatnariba idu oiramale. Taw, aina yai. Nungshiba kari uwe. Anidusu angam tanare. Nupaduna nupidugi khudangdu paiduna muknaba sum haurai. Nupidusu araiba nattedana. Nupaduna khaziktang nupidudi henjili. Ho kana lege hogdong nei pha dore ai mumta kanbiyo hogdong bise pamana ai mu pha ki dore pari sum nok tu ne yengi nupidusu araibi oiramdri nupadu thok kausinki khangbra nang mi ki khudanga pahaidana nang aingon amukani yelakan natradi nangbu aina leiraga hatpa ngam patuk kaklaga hatorini na pari na noklaga yenglambadu nupidu na ururi kharga sauningbani pari gi manakta prap changsilaklaga isau hekta kamthare he yuthakba Kaina, nangna ai kan biyo lauraga nayadu hikatana yeng leido ha namai du thazilora ai se hogdong man basina phakradi kayoini khangra nakok taprana ha pari no kremdana aina hentang soida yu thaksabasida hogdong man banu paduga charoi manbi nangana khatna se leina tro ai di kaido khamdoi ba natai na nao oina zabaduda mase ai mu charoi kaina masam ji phoi na mase khangbra na ai mu no sitaba pari so nakti phuk hogalai Masam na pungpa noklam masap lep sao. Hey, kaino, nangise aingonda yam hawai mong ha. Nupi ni kaina thabi dong na te. Phujiloro na. Nangna puraga aina zawai sadan lei tare ha. Yu thakpa. Sopsiga. Hairam laga phet lauduna satki pari isauk sauna lei hobi. Mapa masada lei saba yumni wata padaba nungaiba imungni mina masak khangnei. Chandrana. Nupa ma kaina bagi adum ka pahongna deko. Isagidi ipan nupa masak phajaba aphaba ma thidaurini kaplanuse ipa nungai diwani ipa ge pikpi toklo ni nang isana kapasi uraga ipa su pi si taraki tawi apikpi kaplam madu chaple as baba nangi hinjin bi torano ngakta kapsa ge tawbase ek phangan deba tokro jo baba ai kauki ge bamta
เฮ้ยไม่ท่าบีน้าป้านี่เนี่ยไอ้เสียน้าป้าไก่เนี่ยเมื่อกี้น้าป้าไอ้กี่มังเด็กกับลิบดูน้าไม่ดูไก่จ้ะนังอภิปีเปรีปีรีกับงานโตระค่ะไอ้ไก่เกจไอ้ไก่เกเนี่ยกับนี่ไงยับอีป้าเลยนี่เนี่ยนังบ่กระดิ่งขันกันนุสิอีสากีดีมาสักพักมาซาพะบันุป้ามาป้าบันสินดันลอยระบัดดูหงลกิโรนังไอ้ลุงครักป้าบันทันตะเลวบกิจดระกีเดฮาร์ดีดูหงครักพี่รอไอ้กี่มาสักพักมาซาพะบันุป้านุปีตะดิจบตะบบิโอก็ป้าบ่เฮ้ยยังงูก็มาเสียนงมาอามาวังเบรนกีดูนตีนาบามารุบอามาลากันนี่ให้ดนะสายอินสังเห็นลางทาริกนาปารีบุสุกเอาบันถอยบิสุปูรกะไลทาริกนามาปูรอยบดาตาหันดกีมาซานุปีดุสุยารกตัวนัดรอมาป้ามาซาลากตัวรินิเดเอฮากิมาตุงนี่จันจนามังทาอภิปีนาตุงเดอินะวังเบรนกีสุมังเดเลียบเลยวังเบรนกับทาริกกันนะมาป้ามาซาบุตารามโอยอิสาดีไอซาบิพารามเลดนะมาสักหนุ่มสักพซารีบะคำตรงนี้ตัวริสิเดียจันจนาโนกละดุนะเฮ้ยไอ้กี่สานี่ดนทาริกเฮ้ยนี่ตาดาเราดนพซารีบันอภิกปีนกมีตัวระกะเลยว่าปักนังงางติวารีนุงไงดิไงปาริสุถอยบิบุปั๊มละกะเฮกจังเลยปาริอุบดาอภิกปีนักนับพุกเขากะเลยปาริสุมังไงอภิกปีบุมาสักเกาจีอันนี้มักจับมันนะอีนังดีสิทกะไม่นะมาตัวตุดาฮัลสิงดูติงกยิงไงจันจนะเฮ้ยตะคุยนี่บัวนะสักครั้งนับรันนาไซเด็กตุมิเลนบ้าอภิกปีดูมาเกี่ยงนับบิดูตัวรักเลยป้าอสินี่ไอ้บุญหันนุป้านับพากิตัวรักก็โน่ก็ยิงก็เลยให้ไปตัวมีอย่างสิตั้มเนี่ยปาริมามิดไปนะอภิกปีได้ยิงลำหอยไม้ให้เดสังคีทาริกตีนกสารีปวดอภิกปีวิเหตุอุบดามาดิคอยได้สักครั้งนี้จากตกลำมาตรงพนักกุยนะทาริกนะมารุมอมดามาปุรวยบุบุกเอาสินวาริสานักขีจันทร์หอยดูจะลักยาให้ดันเขากลักลับนี้อดับวังเรนจันทร์บุคามดูนะตรงงานนักกทกลักว่าอามาให้ได้มารุสุมดูมารุกีสานุปิซีไอ้คุยเดทำบิรมจันทร์งักกอรินุดมารุอิสาดีสิดะไกดุกทันนำด้วยปะอิโมอิจาระเกให้เจ้าบุญมารุอิโมนี่ก็ขันจริกอิสานี่งวลมันนี่ขันจกิยาระก็เดียมุกตะไอ้กีสานุปัสเงาก็ตัวเรนี่มารุกอรินาสานุปาปะขังซาเซนมาดูเดอิสาบุษนะก็สุกงามวยสาวดูนะให้รักตัวบุกเฮกมันบันิสันจนะอดูบุนกละดูนะท่าจะดันคุมดูเรอิสาปารีดิพายนะไกดูเกว่าอิสานุปีเซท่านับบัตรเลยนะไอ้สุฮานุว่าเซหุดกนิงดูนะเลยรำบันิเนี่ยมารุกีเดอิสานะเลยจะบดีไล่บักพายดนะฮะตับนั่นต้องไปอยู่นี่มารุโอ้ขนาดกันมันครมาเลยไอ้กี่ตัวดูดีคำดูสิอิสาสิมาคุ้มมาขุดปุ่นสิแล้วก็เฮกพาหูบดีไอ้ขยันนุ่งไงด้วยเนี่ยดูกี่ดีมาม่านั่งสายนั่งสิงครบันิตาเฮ้ยวารีสินุ่งไงดีเนี่ยดูปารีน่ะมุมากี่ดีไอ้คนดุมพันน่ะมาสินจักอีโมสิตั้งปีน่ะบิวเนี่ยไอ้มารุกิเนี่ยคงไปตุนหายสักไอ้กี่สักปุ่นสิมุกตะกันบิวเนี่ยเห็นจะล้านุสินังสุไอ้น่ะปีเจนี่ฮาร์มุกสิจันทร์มอลีมาคุตะอิสิงยาวบุคุใจมาซามาไปเด็กมาซากิมานักแต่สังเลยอภิกปีฮักก้าวว่าสันดุนะพัมละกันเลยรำปีบ้าจันละด้วยนะจ๊ะไอ้ตุ้มนิ่งจันละสิจันทร์ไม่ท่องนุสุมจริงอีสิ่งสิท่องทางนิ่งเนี่ยก็ไอ้เนี่ยปุ๊บทันหลังการสิท่องเฮ้ยท่าอูดิท่าอูสิอาสกายนะบ้านิ่งเดี๋ยวก็มีนะท่าอูดินะเสียมาซากิขยะตัวพักทุกละก็อีสิ่งตัวเฮกตันนำดันปีเถอะอภิกปีมาป้าบุญลากตันอินทุยโอ้ยมาไก่นะบ้างอระบ่ฮันละกี่ไอ้รวยอดูมิกุพาดีอภิกปีมากกตุกขังเงารักเลยมามิตูตารังจัดกันเลยอิมาบ้าไอ้ไปก็เสียงเงาเลยจันทร์นุบเลยเฮ้ยยามเห็นเจริญก็กวนเถอะบ้านั่งไฮรัมอภิกปีแกนมังดูนะเล็กเถอะครีจันทร์อามุกซูมาบุกนิ่งนุ่งชีรักดูนะกับครีปวันมาซาซิมีกี่วันกี่ดาวเรคันบัดอาหารหุ่นสินบาลาลงดาปารีอามาดีอภิกปีทุกครีนำดันเจนมาให้บัดโอยครีทางนับนุมิตันอภิกปีสูตุปามายุมดากิทิลักเลยมีจันนักขีบกาอภิกปีลำยายดูดมาคงสางนัติงทบโอคงนักับทุเรอีอ่างมาซากุโอ้บ้ามีพัตตา那叫我叫加入型的真命的那个没有那比多包你现在帮他那没大人起来个那叫我他那个真的包
ꯍꯣꯏ ꯃꯥ ꯅꯄꯥ ꯃꯁꯛ ꯐꯖꯕ ꯃꯁꯥ ꯐꯕ ꯄꯤꯅꯤ ꯍꯥꯏꯔꯝꯃꯒ ꯆꯥꯕ ꯌꯨꯔꯥꯏ ꯆꯨꯕ ꯑꯃꯗ ꯄꯤꯊꯣꯛꯑꯝꯕ ꯑꯗꯨꯕꯨ ꯀꯔꯤ ꯊꯝꯃꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯆꯟꯗ꯭ꯔ ꯃꯆꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯐꯕꯗꯗꯤ ꯏꯄꯥꯅ ꯄꯤꯔꯝꯂꯤꯕꯗꯣ ꯃꯁꯛꯁꯨ ꯐꯖꯈ꯭ꯔꯕ ꯏꯆꯥꯒ ꯗꯣꯛꯅ ꯆꯥꯅꯩꯗ ꯍꯣꯏ ꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯌꯨꯔꯥꯏ ꯆꯨꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗꯣ ꯌꯣꯟꯊꯣꯛꯑꯦ ꯁꯣꯝꯗꯁꯨ ꯄꯥꯔꯤꯅ ꯂꯥꯟ ꯇꯧꯔꯦ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯃꯥ ꯑꯩ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩꯕꯨ ꯋꯥꯟꯊꯍꯜꯂꯒ ꯅꯣꯏꯅ ꯁꯤꯟꯈꯤꯕꯅꯤ ꯑꯩ ꯏꯁꯥ ꯈꯪꯗꯦ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯃꯥ ꯊꯥꯔꯤꯛ ꯀꯗꯥꯏꯗꯒꯤꯅꯣ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯐꯔꯦ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯉꯝꯃꯣꯏ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯁꯤꯈ꯭ꯔꯒꯦ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯁꯤꯡꯊꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯍꯥꯏꯔꯒ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯊꯤꯟꯖꯤꯟꯖꯒꯦ ꯇꯧꯈꯤ ꯄꯥꯔꯤ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯈꯥꯝꯖꯩ ꯋꯥꯡꯕ꯭ꯔꯦꯟꯗꯤ ꯅꯥꯀꯜ ꯑꯃꯗ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯄ ꯀꯟꯅ ꯈꯥꯡꯂꯤ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ ꯁꯦ ꯊꯥꯡꯁꯤ ꯊꯝꯃꯨꯁꯦ ꯍꯩ ꯅꯪ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯅꯃꯥ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯄꯦꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯠꯇꯅꯕꯔꯣ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯏꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯕ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ ꯅꯪ ꯐꯔꯦ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯃꯇꯝ ꯀꯨꯏꯅ ꯂꯧꯈꯤꯗꯦ ꯑꯍꯜꯁꯤꯡꯅꯁꯨ ꯊꯨꯖꯤꯟꯕꯅ ꯍꯦꯟꯅ ꯄꯥꯝꯈꯤꯕꯅ ꯃꯆꯥ ꯑꯅꯤꯃꯛꯄꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯙꯞ ꯀꯌా ꯇꯧꯁꯤꯟꯕꯤ ꯅꯝꯗꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀꯤ ꯂꯥꯂꯣꯡ ꯑꯃꯗ ꯌꯨꯝ ꯑꯁꯦꯡꯕꯗꯨꯗ ꯂꯨꯍꯣꯡꯂꯕꯁꯨ ꯂꯩꯕꯒꯤꯗꯤ ꯄꯥꯔꯤꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯅꯤꯗꯨ ꯂꯩꯍꯟꯈꯤ ꯑꯄꯤꯛꯄꯤ ꯃꯁꯛ ꯏꯐ ꯐꯖ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠ ꯏꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯁꯨꯁꯨꯠ ꯀꯞꯇꯨꯅ ꯂꯩ ꯅꯨꯡꯉꯥꯏꯕꯀꯣ ꯅꯪ ꯄꯥꯕꯗ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯀꯞꯅ ꯂꯩꯕꯗꯣ ꯎꯔꯒ ꯅꯪ ꯄꯤꯅ ꯅꯣꯡꯕꯀꯣ ꯅꯪ ꯃꯁꯛ ꯐꯖꯕ ꯑꯐꯕ ꯅꯨꯄꯥꯗ ꯄꯤꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯗ ꯄꯤꯊꯣꯛꯄ ꯃꯥꯅ ꯑꯗꯨꯝ ꯀꯞꯂꯤꯉꯩ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯂꯦꯞꯇꯨꯅ ꯇꯥꯇꯨ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯅꯁꯨ ꯊꯣꯏꯕꯤꯕꯨ ꯎꯔꯦ ꯀꯞꯂꯝꯕ ꯆꯞ ꯂꯦꯞ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯁꯛꯇꯨꯗ ꯉꯥꯎꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯑꯌꯥ ꯅꯪꯗꯤ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯤꯗ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯆꯪꯂꯛꯏ ꯑꯄꯤꯛꯄꯤꯅ ꯄꯥꯎꯈꯠꯂꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯊꯣꯏꯕꯤ ꯑꯄꯤꯛꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯑꯩꯒꯤ ꯏꯃꯥꯔꯥ ꯑꯉꯥꯡꯗꯨꯒꯤ ꯋꯥꯗꯨꯗ ꯑꯄꯤꯛꯄꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯔꯤꯅ ꯑꯉꯥꯡ ꯑꯃ ꯃꯆꯥ ꯁꯛꯅ ꯌꯣꯛꯑꯦ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯁꯨ ꯇꯧꯗꯦ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯣꯏꯕꯤꯕꯨ ꯐꯝꯍꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯈꯤ ꯃꯥꯅꯤ ꯑꯗꯣ ꯅꯪ ꯄꯥꯕꯅ ꯀꯔꯤ ꯃꯤꯡ ꯊꯣꯟꯕꯤꯒꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯀꯧꯋꯦ ꯄꯥꯕꯅ ꯑꯗꯣ ꯏꯃꯥ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯥꯗꯣꯛꯑꯒ ꯅꯪ ꯆꯠꯈ꯭ꯔꯤꯅꯨꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯦꯕ ꯂꯩꯔꯗꯣꯏꯅꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ ꯑꯗꯣ ꯅꯪꯕꯨ ꯄꯥꯕꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯊꯣꯏꯕꯤ ꯃꯉꯛ ꯅꯣꯝꯗꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯊꯣꯏꯕꯤ ꯑꯄꯤꯛꯄꯤꯗ ꯃꯉꯛ ꯆꯦꯞꯊ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯄꯥꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯔꯤ ꯆꯨꯝꯃꯤꯕ ꯄꯥꯕꯅꯅꯦꯕꯀꯣ ꯏꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯕ ꯑꯩꯕꯣ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯐꯠ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯌꯨꯗꯨ ꯀꯥ ꯍꯦꯟꯅ ꯉꯥꯎꯗꯦ ꯑꯄꯤꯛꯄꯤ ꯊꯣꯏꯕꯤꯕꯨ ꯄꯝꯅ ꯇꯥꯇꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯅꯨꯄꯤꯗꯨꯗ ꯐꯂꯞꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛ ꯊꯣꯏꯕꯤꯕꯨ ꯂꯥꯎ ꯍꯥꯏꯕꯒꯨ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯄꯥꯕꯒ ꯇꯨꯝꯃꯨꯔꯁꯤ ꯇꯜꯂꯦ ꯏꯃꯥꯒ ꯇꯨꯝꯅꯤ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯒꯤ ꯉꯛꯁꯝꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯩꯈꯤ ꯄꯥꯔꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯃꯔꯝ ꯃꯣꯛꯄꯅꯤꯁꯤ ꯂꯥꯛꯑꯣꯁꯤ ꯄꯥꯕꯒ ꯇꯨꯝꯃꯨꯔꯁꯦꯕ ꯍꯟꯗꯛꯇꯤ ꯑꯄꯤꯛꯄꯤꯅ ꯌꯥꯔꯦ ꯑꯩꯒ ꯇꯨꯝꯃꯒꯦ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯄꯥꯔꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯁꯨ ꯄꯩꯅ ꯌꯦꯡꯁꯤꯜꯂꯤ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯏꯄꯥ ꯏꯆꯥꯒꯤ ꯋꯥꯔꯤꯅꯤ ꯑꯄꯤꯛꯄꯤꯁꯨ ꯍꯟꯗꯦ ꯃꯆꯤꯟꯗꯨ ꯌꯧ ꯌꯨꯅꯝꯗꯨꯒꯅꯦ ꯅꯝꯊꯤꯀꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯉꯥꯡꯗ ꯂꯣꯏꯅ ꯂꯥꯟꯁꯤꯜꯂꯅꯤ ꯃꯅꯝꯗꯣ ꯇꯨꯝꯃꯒꯦ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯄꯥꯔꯤ ꯄꯤꯁꯨꯝꯗꯨ ꯍꯦꯟꯅ ꯁꯨꯛꯆꯤꯟꯈꯤ ꯁꯦ ꯅꯪꯒꯤ ꯀꯥ ꯅꯠꯇꯦ ꯑꯩꯒꯤ ꯀꯥ ꯅꯪ ꯑꯣꯏꯅ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯀꯥꯏꯗꯅ ꯇꯨꯝꯃꯨꯁꯨ ꯍꯣ ꯍꯔꯦ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯕ ꯉꯁꯤꯗꯒꯤ ꯅꯪ ꯑꯣꯏꯅ ꯀꯗꯥꯏꯅ ꯇꯨꯝꯃꯨꯁꯨꯆꯣ ꯌꯨꯔꯥꯏ ꯆꯨꯕ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯒ ꯁꯠ ꯍꯤꯞꯈꯤ ꯄꯥꯔꯤ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯤ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯅ ꯅꯁꯥꯒꯤ ꯅꯐꯝꯗ ꯇꯨꯝꯖꯔꯨꯁꯨꯀꯣ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯈꯠꯅꯕ ꯂꯦꯝꯖꯗꯦ ꯄꯥꯔꯤ ꯁꯣꯔꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯍꯣꯜꯂꯝꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ
ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯄꯤꯛꯄꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯨꯃꯤꯠ ꯐꯖꯅ ꯊꯣꯛꯂꯝꯂꯦ ꯃꯅꯥꯛꯇ ꯊꯣꯏꯕꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯄꯤꯛꯄꯤ ꯏꯐꯤꯡ ꯐꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯁ ꯑꯩꯗꯤ ꯌꯨꯝꯒꯤ ꯍꯩꯅꯕꯤꯗꯨ ꯇꯧꯔꯨꯔꯦꯗꯅ ꯃꯑꯣꯏꯔꯕꯅꯤꯁꯦ ꯀꯥꯎꯊꯣꯛꯈꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯃꯤꯅꯣ ꯍꯥꯏꯔꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥ ꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯜꯗꯒꯤ ꯄꯥꯔꯤꯁꯨ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯐꯠ ꯆꯪꯂꯛꯄꯒ ꯃꯥꯌꯣꯛꯅꯩ ꯑꯄꯤꯛꯄꯤ ꯆꯞ ꯂꯦꯞꯇꯨꯅ ꯄꯥꯔꯤꯗ ꯌꯦꯡꯈꯠꯂꯛꯏ ꯄꯥꯔꯤ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯂꯞ ꯈꯣꯟꯖꯦꯜ ꯋꯥꯎꯅ ꯃꯑꯣꯏꯔꯗꯤ ꯌꯥꯍꯧꯗꯣ ꯉꯜꯂꯨ ꯈꯪꯉꯕ ꯅꯌꯨꯝꯗꯒ ꯀꯩꯝꯇ ꯈꯪꯖꯔꯛꯇ꯭ꯔꯣ ꯑꯄꯤꯛꯄꯤ ꯏꯗꯤ ꯏꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯗꯕ ꯁꯥꯔꯒ ꯃꯆꯤꯟ ꯄꯩꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯈꯤ ꯆꯠꯂꯣꯍꯦ ꯉꯁꯥꯏꯅ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯑꯗ ꯁꯨꯝ ꯐꯃꯨꯡꯁꯦ ꯑꯩꯅ ꯍꯧꯒꯠꯈ꯭ꯔꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯅ ꯁꯨꯝ ꯍꯤꯞꯆꯟꯕꯅꯤ ꯑꯩ ꯈꯪꯉꯗꯅ ꯍꯟꯗꯣ ꯆꯠꯀꯦ ꯄꯥꯔꯤꯒꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ ꯄꯥꯔꯤ ꯃꯇꯧꯗꯨ ꯇꯥꯟꯅꯔꯒ ꯍꯦꯛ ꯐꯨꯅꯤꯡꯉꯤ ꯁꯥꯎꯔꯤ ꯊꯣꯡꯒꯥꯗꯨ ꯃꯈꯨꯜ ꯊꯣꯛꯅ ꯍꯥꯡꯂꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯌꯥꯍꯧꯗꯨ ꯊꯦꯡꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨꯗꯤ ꯑꯃꯨ ꯁꯅꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯌꯨꯛꯀꯤ ꯂꯥꯏ ꯀꯠꯄꯗꯨꯃꯗꯤ ꯑꯄꯤꯛꯄꯤꯅ ꯇꯧꯏ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯃꯁꯥ ꯇꯅꯥꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯃꯨ ꯁꯅꯥꯁꯨ ꯆꯥꯛ ꯊꯣꯡꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯄꯤꯛꯄꯤ ꯏꯀꯣꯏ ꯀꯣꯏꯗ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯒꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯝꯕꯅꯤ ꯅꯪ ꯑꯗꯨꯝ ꯂꯩꯖꯧꯔꯣ ꯑꯃꯨꯅꯁꯨ ꯏꯇꯩꯃ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯕꯅꯤ ꯏꯇꯩꯃ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯌꯥꯗꯦ ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯒꯦꯕ ꯑꯇꯩꯅ ꯅꯪꯅ ꯇꯧꯔꯁꯨ ꯑꯃꯨ ꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯣꯏ ꯃꯥꯅꯤ ꯏꯇꯩꯃ ꯑꯁꯤꯒꯤ ꯌꯨꯔꯥꯏ ꯆꯨꯕꯁꯤꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯋꯥꯔꯝꯒꯅꯤꯕꯨ ꯂꯣꯏꯅꯕ ꯑꯃꯨ ꯅꯣꯛꯂꯒ ꯌꯨꯔꯥꯏ ꯆꯨꯔꯁꯨ ꯐꯕꯅꯤꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯂꯣꯏꯅꯔꯒ ꯈꯪꯉꯛꯀꯅꯤ ꯏꯇꯩꯃꯁꯨ ꯑꯩꯗꯤ ꯁꯨꯝ ꯍꯩꯅꯔꯦꯗ ꯍꯩ ꯐꯕꯒꯤꯗꯤꯅꯦ ꯑꯇꯩꯃꯁꯨ ꯌꯥꯝ ꯐꯕꯅꯤꯀꯣ ꯅꯪ ꯇꯥꯆꯧꯗꯒꯤ ꯑꯩꯅ ꯍꯦꯜꯂꯤ ꯃꯕꯨꯛ ꯐꯕ ꯈꯪꯖꯤꯜꯂꯨꯁꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯁꯦ ꯗꯣꯡ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯍꯩꯅꯗꯦꯕ ꯑꯄꯤꯛꯄꯤꯒꯤ ꯁꯝꯊꯣꯛꯄ ꯃꯇꯧꯗꯨꯗ ꯑꯃꯨꯁꯨ ꯀꯣꯏꯖꯗ꯭ꯔꯤ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯅ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯅꯨꯡꯊꯤꯜꯅꯤ ꯄꯥꯔꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯏ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯨ ꯂꯩꯗꯨꯅ ꯊꯣꯔꯛꯄꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯉꯁꯤ ꯃꯥꯒꯤ ꯃꯥꯡꯗ ꯈꯪꯍꯧꯗꯅ ꯂꯦꯞꯂꯔꯦ ꯊꯋꯥꯟ ꯄꯥꯔꯤꯗ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯄꯥꯔꯤꯁꯨ ꯆꯞ ꯂꯦꯞꯈꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯊꯋꯥꯟ ꯇꯞꯅ ꯌꯨ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯄꯥꯔꯤ ꯍꯩꯅꯤꯡꯗ ꯅꯣꯛꯇꯨꯅ ꯃꯗꯨꯗ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪ ꯂꯩꯕ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯀꯥ ꯇꯥꯍꯜꯂꯝꯃꯒ ꯀꯩꯒꯤ ꯉꯥꯛꯄꯤꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯁꯛꯇꯣ ꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯄꯥꯔꯤꯅ ꯂꯥꯎꯈꯠꯂꯤ ꯀꯧꯔꯛꯀꯅꯨ ꯅꯆꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯤ ꯐꯥꯎ ꯀꯧꯕꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯦ ꯈꯜꯂꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯋꯥꯟꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤ ꯄꯥꯔꯤ ꯊꯋꯥꯟꯁꯨ ꯇꯣꯜꯂ ꯇꯥꯔꯕ ꯑꯃꯒꯨꯝ ꯅꯤꯡꯉꯝꯗ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ lephꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯍꯧꯖꯤꯛꯐꯥꯎ ꯄꯥꯔꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯄꯤꯛꯄꯤꯒ ꯊꯣꯏꯕꯤꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯨꯅ ꯁꯤꯊ ꯅꯣꯛꯃꯤꯟꯅꯔꯤ ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ ꯌꯨꯝꯁꯤꯗ ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯕꯤꯕꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯑꯄꯤꯛꯄꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯗꯨꯅ ꯑꯣꯏꯅꯖꯔꯤ ꯊꯣꯏꯕꯤ ꯅꯪ ꯄꯥꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯏ ꯌꯨꯁꯨ ꯑꯗꯨꯝ ꯊꯛꯏ ꯄꯥꯕ ꯌꯨ ꯊꯛꯀꯅꯨ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯊꯑꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯛꯏꯗ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯗꯨ ꯃꯁꯥ ꯐꯥꯎ ꯁꯨꯝꯅ ꯂꯦꯞꯄ ꯉꯝꯗꯈꯩ ꯍꯥꯏꯔꯪ ꯆꯪꯂꯛꯏ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯑꯄꯤꯛꯄꯤꯗꯤ ꯈꯖꯤꯛ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯂꯥꯎꯁꯦ ꯄꯥꯕ ꯑꯝꯇ ꯄꯝꯒꯦ ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯃꯄꯥꯒꯤ ꯉꯛꯁꯝꯗ ꯀꯣꯟꯈꯤ ꯑꯄꯤꯛꯄꯤ ꯇꯞꯅ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯜꯂꯛꯏꯁꯦ ꯉꯁꯥꯏꯗꯒꯤꯕꯨ ꯀꯩꯗꯧ ꯂꯩꯔꯣꯏꯅꯣ ꯄꯥꯔꯤ ꯑꯄꯤꯛꯄꯤꯗꯗꯤ ꯌꯦꯡꯗ ꯃꯆꯥꯕꯨ ꯄꯝꯅ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯄꯤꯛꯄꯤ ꯈꯖꯤꯛ ꯁꯨꯛꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯂꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯁꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯀꯩ ꯐꯗꯣꯏꯅೋ ꯃꯄꯥꯅꯤꯅ ꯑꯉꯥꯡꯁꯦ ꯀꯩꯝꯇꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯄꯥꯔꯤ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯏꯄꯥ ꯏꯆꯥꯒꯤ ꯃꯇꯥꯡꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯑꯄꯤꯛꯄꯤꯁꯨ ꯇꯤꯡꯁꯣꯛꯈ꯭ꯔꯦ ꯏꯄꯤꯛ ꯄꯤꯛꯂꯗꯅ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯄꯥꯔꯤ ꯊꯣꯏꯕꯤꯕꯨ ꯃꯈꯥꯗ ꯊꯝꯂꯒ ꯊꯣꯏꯕꯤ ꯇꯥꯃꯨꯒꯤ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯂꯩꯔꯨꯁꯨ ꯊꯣꯏꯕꯤꯁꯨ ꯇꯤꯡꯉꯛ ꯑꯅꯤꯗꯨꯗꯤ ꯌꯦꯡꯂꯒ ꯊꯣꯏꯕꯤ ꯊꯣꯛꯈꯤꯕꯒ ꯄꯥꯔꯤꯅ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯤ ꯈꯔ ꯑꯗꯨꯒ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ
ꯑꯄꯤꯛꯄꯤ ꯃꯁꯥꯗꯨ ꯇꯨꯡꯗ ꯈꯖꯤꯛ ꯍꯜꯂꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯕꯅꯤ. ꯑꯩ ꯀꯅꯥꯅꯣ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯈꯪꯉꯤ ꯀꯩꯅꯣ, ꯄꯥꯔꯤ ꯍꯥꯏꯕ ꯄꯥꯈꯪ ꯁꯥꯖꯦꯟꯕ. ꯄꯥꯔꯤ ꯄꯤꯁꯨꯝ ꯍꯦꯟꯅ ꯁꯨꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ. ꯑꯄꯤꯛꯄꯤꯁꯨ ꯑꯁꯨꯝ ꯆꯠꯊꯣꯛꯏ. ꯌꯨꯅꯝꯗꯨꯒ ꯅꯛꯅꯒ ꯆꯪꯁꯤꯜꯂꯛꯀꯅꯣ, ꯅꯝꯊꯤꯀꯣ, ꯑꯩ ꯆꯠꯀꯦ ꯍꯟꯗꯣ. ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ. ꯀꯔꯤ ꯋꯥꯔꯤꯅꯣ? ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯅ, ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯋꯥꯗꯨꯗꯗꯤ ꯑꯄꯤꯛꯄꯤ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯛꯏ. ꯈꯨꯝꯕ ꯉꯝꯗꯦ. ꯄꯥꯔꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯒꯤ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕ ꯀꯨꯏꯔꯦ. ꯅꯪꯅꯁꯨ ꯑꯩꯕꯨ ꯍꯩꯅꯔꯝꯂꯔꯣꯏ. ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯗ ꯑꯍꯜꯁꯤꯡꯅ ꯆꯦꯟꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ. ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯍꯥꯏꯕꯗꯨꯗꯤ ꯅꯝꯐꯨ ꯁꯥꯐꯨ ꯌꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ. ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯁꯥ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯈꯛꯇꯅꯤ. ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯄꯥꯝꯗ꯭ꯔꯤ. ꯑꯗꯨꯅ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯔꯛꯀꯅꯨ. ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤ. ꯀꯔꯣꯝꯗꯒꯤ ꯃꯄꯤ ꯏꯔꯥ ꯄꯥꯔꯤꯗꯨ. ꯑꯄꯤꯛꯄꯤꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈꯤ. ꯃꯔꯧ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯃꯥ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗꯦ. ꯋꯥ ꯑꯃꯗꯤ ꯂꯩꯔꯤ ꯃꯥꯁꯨ ꯈꯪꯂꯤ. ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤ. ꯄꯥꯔꯤꯒꯤ ꯃꯇꯧ ꯍꯣꯡꯕ ꯀꯧꯕ ꯂꯩꯇꯦ. ꯑꯄꯤꯛꯄꯤꯁꯨ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯂꯨꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩ. ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯈꯛꯇꯅꯤ. ꯏꯟꯊꯤꯅ ꯐꯥꯎꯕ ꯀꯧꯅ ꯉꯥꯡꯅꯗꯦ. ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯉꯁꯤꯗꯤ ꯌꯦꯡꯕ ꯂꯥꯛꯂꯤ. ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯎꯏ. ꯑꯗꯨꯕꯨ ꯑꯃꯨꯁꯅꯥꯅ ꯇꯝꯕꯗꯒꯤ ꯃꯣꯏꯁꯨ ꯑꯅꯤꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯈꯪꯂꯤ. ꯊꯥꯔꯤꯛ ꯃꯊꯥ ꯁꯥꯏ. ꯃꯃꯧꯕꯨ ꯀꯧꯁꯤꯟ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯏ. ꯕꯦꯝꯃ, ꯏꯃꯥ ꯋꯥꯔꯤꯈꯔ ꯂꯤꯒꯦꯀꯣ. ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅ ꯁꯨꯝ ꯇꯧꯔꯝꯕ ꯅꯠꯇꯦ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯈꯤ. ꯆꯥꯔꯤ ꯆꯠꯂꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯅ ꯍꯧꯅꯗꯅ. ꯏꯆꯥꯁꯤ ꯅꯣꯛꯂꯒꯗ ꯂꯩꯖꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ. ꯃꯥꯒ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯅꯔ ꯃꯇꯨꯡ, ꯆꯦꯕꯥꯎ ꯄꯨꯝꯕ ꯌꯧꯅꯈ꯭ꯔ ꯃꯇꯨꯡ, ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯔꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯔꯨꯞꯇꯨꯒ ꯆꯦꯟꯈꯤꯕꯅꯤ. ꯄꯥꯎꯗꯣ ꯍꯦꯛ ꯇꯥꯕꯒꯤ ꯏꯆꯥꯗꯣ ꯋꯥꯟꯊ ꯋꯥꯟꯊ ꯂꯥꯛꯅꯕꯗ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯈꯤꯕꯅꯤ. ꯅꯨꯡꯁꯤꯕꯁꯨ ꯐꯪꯍꯧꯗ, ꯃꯔꯨꯞꯁꯨ ꯀꯥꯏꯅ, ꯃꯩꯆꯥꯛ ꯑꯅꯤꯃꯛ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕꯅꯤ. ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯊꯥꯔꯤꯛꯇꯨ ꯀꯞꯁꯨ ꯀꯞꯆꯩ. ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ. ꯏꯃꯥ ꯀꯞꯀꯅꯨꯁꯦ, ꯏꯅꯝꯃꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ. ꯑꯄꯤꯛꯄꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯇꯞꯅ, ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ. ꯑꯩꯅꯁꯨ ꯑꯉꯝꯕꯗꯤ ꯍꯣꯠꯅꯒꯦ. ꯃꯥꯕꯨ ꯈꯖꯤꯛ ꯍꯣꯡꯅꯕ ꯅꯃꯧꯅꯁꯨ ꯍꯣꯠꯅꯖꯒꯦ. ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯑꯩꯁꯨ ꯂꯥꯛꯂꯕꯅꯤ. ꯑꯐꯕꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦ ꯏꯃꯥ. ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨ. ꯅꯃꯧ ꯈꯨꯗꯤꯡꯃꯛ ꯏꯟꯖꯒꯅꯤ. ꯁꯅꯥꯇꯣꯝꯕꯤꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ. ꯑꯗꯨꯅꯤ ꯅꯝꯃ, ꯏꯔꯥꯡꯒꯗꯣ ꯈꯔ ꯍꯧꯖꯤꯜꯂꯨ. ꯅꯨꯄꯤꯅ ꯏꯔꯥꯡ ꯍꯧꯕꯗ ꯄꯪꯊꯗꯕ ꯅꯨꯄꯥ ꯂꯩꯄꯣꯟꯇꯦ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯝꯇ ꯄꯪꯊꯍꯟꯁꯦꯕ. ꯑꯄꯤꯛꯄꯤ ꯏꯀꯥꯏꯅ, ꯑꯁ ꯁꯅꯥꯇꯣꯝꯕꯤ, ꯏꯃꯥ ꯌꯥꯎꯅꯤꯀꯣ ꯅꯪꯕꯣ. ꯊꯥꯔꯤꯛꯁꯨ ꯅꯣꯛꯊꯣꯔꯛꯂꯒ, ꯍꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦꯅꯦ. ꯅꯣꯏ ꯑꯅꯤꯅ ꯍꯔꯥꯎꯅ ꯂꯩꯗꯨꯅ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯟ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕ. ꯍꯣꯏ ꯏꯃꯥ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ, ꯅꯨꯃꯤꯗꯥꯡꯅꯤ. ꯄꯥꯔꯤꯅ ꯉꯁꯤꯗꯤ ꯌꯨ ꯊꯛꯂꯛꯇꯦ. ꯉꯟꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯏ. ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒꯅꯤ ꯑꯄꯤꯛꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯣ. ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯄꯥꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯗ ꯆꯪꯂꯛꯏ. ꯊꯣꯡꯖꯤꯜꯗ ꯑꯃꯨꯁꯅꯥꯒ ꯊꯦꯡꯅꯩ. ꯀꯩꯗꯧꯔꯦꯕꯣ? ꯇꯥꯆꯧ, ꯑꯩꯁꯨ ꯈꯪꯗꯦ. ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯉꯁꯥꯏꯗꯤ ꯀꯞꯇꯅ ꯂꯩꯔꯤ ꯇꯩꯃꯁꯦ. ꯑꯩꯁꯨ ꯍꯦꯛ ꯆꯪꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯀꯣꯛ ꯆꯤꯛꯄꯩꯕꯨ ꯀꯞꯄꯤꯕ. ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ. ꯍꯣꯏ ꯇꯥꯆꯧ. ꯑꯄꯤꯛꯄꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯄꯤꯒ ꯇꯥꯏ, ꯀꯞꯂꯤ. ꯃꯅꯥꯛꯇ ꯊꯣꯏꯕꯤꯁꯨ ꯂꯩꯔꯝꯃꯤ. ꯏꯃꯥ ꯀꯞꯀꯅꯨꯁꯦ. ꯑꯄꯤꯛꯄꯤ ꯃꯃꯤꯠ ꯎꯏꯁꯤꯟ ꯑꯁꯨꯝꯅ ꯀꯞꯄꯤ. ꯍꯣꯏ ꯃꯥ, ꯄꯥꯕ. ꯑꯣ ꯄꯥꯕ, ꯑꯩ ꯁꯤꯗꯧꯔꯦ. ꯄꯥꯕ ꯅꯪꯕꯨ ꯂꯥꯛꯑꯣ. ꯑꯩ ꯁꯤꯗꯧꯔꯦ. ꯄꯥꯔꯤ ꯇꯞꯅ ꯆꯪꯁꯤꯜꯂꯤ. ꯊꯣꯏꯕꯤ ꯃꯄꯥꯗ ꯌꯦꯡꯂꯒ, ꯄꯥꯕ, ꯏꯃꯥꯁꯤ ꯀꯞꯄꯤ. ꯊꯦꯝꯃꯣ ꯄꯥꯕ. ꯄꯥꯔꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯀꯣꯛ ꯆꯤꯛꯏꯔꯣ ꯀꯩꯗꯩꯅꯣ? ꯑꯗꯨꯃꯥꯏ ꯀꯞꯄꯗꯤ ꯀꯣꯛ ꯆꯤꯛꯄꯗꯨ ꯍꯦꯜꯂꯅꯤ. ꯑꯄꯤꯛꯄꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯤꯛ ꯍꯤꯛ ꯆꯤꯡꯂꯒ ꯀꯞꯄꯤ. ꯉꯁꯥꯏꯒꯤꯅꯦꯕ ꯑꯩꯅ ꯆꯤꯛꯏꯁꯦ. ꯁꯨꯡꯐꯠ ꯐꯠꯇꯦꯕ. ꯃꯥ ꯅꯆꯥ ꯁꯤꯗꯧꯔꯦ. ꯄꯥꯕ. ꯄꯥꯔꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯍꯦꯛ ꯆꯪꯁꯤꯟꯕꯁꯨ ꯈꯧꯇꯛ ꯑꯃ ꯆꯥꯒꯨꯝ. ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ. ꯐꯃꯨꯡꯒ ꯑꯝꯇ ꯌꯦꯡꯉꯨ. ꯊꯣꯏꯕꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ, ꯄꯥꯕ, ꯑꯩ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦ. ꯄꯥꯔꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ, ꯀꯣꯛ ꯆꯤꯛꯑꯒ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ. ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ. ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ.
ꯍꯤꯞꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯅꯥꯇꯣꯟꯗꯨꯁꯨ ꯁꯨꯠ ꯁꯨꯠ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩ ꯄꯥꯔꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯅꯣꯛꯇꯦ ꯈꯪꯖꯤꯜꯂꯒ ꯑꯃꯨꯛꯁꯨ ꯐꯔꯕꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯕꯤ ꯑꯄꯤꯛꯄꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯐꯠꯇꯦ ꯀꯩꯗꯧꯔ ꯐꯅꯤ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯑꯁ ꯑꯃꯨꯛ ꯆꯤꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛ ꯈꯤꯇꯪ ꯆꯪꯁꯤꯜꯂꯤ ꯃꯅꯥꯛꯇ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯥꯗ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯆꯤꯡꯁꯤꯟ ꯃꯀꯣꯛ ꯉꯥꯊꯍꯜꯂꯤ ꯑꯄꯤꯛꯄꯤ ꯀꯞꯂꯝꯕ ꯆꯞ ꯂꯦꯞꯈꯤ ꯏꯍꯨꯜ ꯑꯗꯨ ꯇꯤꯡ ꯇꯤꯡ ꯊꯥꯖꯗ ꯇꯧꯔꯛꯈꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯞꯄꯒ ꯀꯥꯎꯈꯤ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯄꯥꯔꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯀꯣꯛꯇ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯀꯞꯄꯨꯗꯨ ꯇꯣꯛ ꯑꯉꯥꯡ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯥ ꯑꯄꯤꯛꯄꯤ ꯄꯦꯔꯤ ꯄꯦꯔꯤ ꯏꯀꯥꯏꯗꯦ ꯀꯣꯛ ꯆꯤꯛꯑꯀꯥꯟꯁꯤꯗ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯉꯥꯡꯂꯅꯨ ꯅꯆꯤꯟꯗꯣ ꯑꯄꯤꯛꯄꯤ ꯋꯥꯈꯜꯗ ꯑꯩꯁꯤꯕꯨ ꯑꯩ ꯅꯨꯡꯁꯤꯔ ꯆꯠꯂꯅꯤ ꯍꯦꯛꯇ ꯊꯥꯡꯀ ꯀꯣꯟꯁꯤꯜꯂꯛꯏꯅꯤ ꯃꯁꯦ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯉꯥꯎꯕꯁꯦ ꯃꯤꯅꯨꯡꯁꯤꯒꯗꯤ ꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤꯅꯦ ꯊꯪꯅꯕ ꯑꯌꯨꯛꯇꯨꯅꯤ ꯄꯥꯔꯤ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯏ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯃꯨꯁꯅ ꯑꯄꯤꯛꯄꯤ ꯊꯣꯏꯕꯤ ꯄꯨꯂꯞ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯒ ꯑꯄꯤꯛꯄꯤꯒꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯑꯄꯤꯛꯄꯤꯒ ꯊꯣꯏꯕꯤꯒꯅ ꯀꯔꯝ ꯂꯣꯏꯅꯕ ꯉꯁꯤꯗꯤ ꯄꯥꯔꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯏꯃꯥ ꯑꯩꯗꯤ ꯊꯝꯕꯥꯜ ꯄꯥꯝꯃꯤꯉꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯄꯤꯗꯦ ꯑꯃꯨꯅ ꯅꯍꯥꯟ ꯇꯥꯃꯨꯅ ꯍꯦꯛꯏꯗꯨꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯗꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯄꯥꯝꯃꯦ ꯑꯄꯤꯛꯄꯤ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗꯨꯗ ꯅꯥꯟꯕꯤꯔꯒ ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯗ ꯆꯠꯂꯒ ꯍꯦꯛꯎꯁꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯑꯉꯧꯕ ꯊꯝꯕꯥꯜꯗꯣ ꯃꯌꯥꯝ ꯁꯥꯠꯂꯤ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯁꯦꯡꯒꯤ ꯆꯠꯁꯤꯀꯣ ꯏꯃꯥ ꯆꯠꯇꯣꯏꯅꯤ ꯊꯣꯏꯕꯤ ꯃꯉꯛ ꯁꯦꯞꯊ ꯁꯦꯞꯊ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯁꯛ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯐꯩ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯃꯇꯧꯗꯨ ꯑꯃꯨꯁꯅ ꯑꯄꯤꯛꯄꯤꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯈꯤ ꯄꯥꯔꯤꯅ ꯂꯦꯞꯂꯤꯕꯗꯨ ꯑꯃꯨꯁꯅꯥꯅ ꯎꯔꯗꯨꯅ ꯇꯥꯖꯧ ꯁꯪꯒꯣꯝ ꯍꯩꯔꯣꯔꯥ ꯄꯥꯔꯤ ꯐꯤꯕꯝ ꯈꯖꯤꯛ ꯍꯣꯡꯂꯒ ꯆꯪꯂꯛꯏ ꯌꯥꯔꯦ ꯑꯩ ꯊꯥꯔꯣꯏ ꯑꯄꯤꯛꯄꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯒ ꯍꯥꯏꯒꯦꯃꯛ ꯌꯥꯎꯅ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯅꯤ ꯌꯥꯍꯧꯗꯣ ꯈꯔ ꯁꯨꯡꯍꯟꯕ ꯍꯧꯅꯩ ꯅꯍꯥꯟꯃꯨꯛ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯉꯁꯤꯅ ꯃꯥꯅ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯐꯤꯕꯝꯗꯨ ꯀꯩꯅꯣꯝꯅꯤ ꯈꯪꯂꯗꯨꯅ ꯑꯃꯨꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯥꯔꯤ ꯃꯣꯡꯍꯥꯗ ꯄꯥꯠꯇ ꯆꯠꯄꯒꯤ ꯍꯧꯖꯤꯛꯃꯛ ꯄꯟꯈꯤꯕꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯄꯤꯛꯄꯤꯒ ꯊꯣꯏꯕꯤꯒꯅ ꯄꯨꯜꯂꯞ ꯀꯩꯒꯤ ꯄꯥꯔꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯂꯝ ꯌꯥꯝ ꯍꯦꯜꯂꯛꯀꯅꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯃꯔꯩꯅꯤ ꯊꯣꯏꯕꯤ ꯍꯔꯥꯎꯔꯝꯕꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯑꯄꯤꯛꯄꯤ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯃꯨꯛ ꯂꯦꯞꯁꯤꯜꯂꯤ ꯀꯩꯒꯤ ꯆꯠꯄ ꯌꯥꯔꯣꯏꯗꯣꯏꯕ ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯈꯣꯏꯗꯤ ꯆꯠꯀꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗ ꯍꯥꯏꯖꯕꯅꯤ ꯀꯔꯤ ꯀꯅꯥꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯆꯥ ꯄꯨꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯅꯪꯗꯤ ꯀꯅꯥꯒꯤ ꯅꯆꯥ ꯅꯪꯁꯨ ꯀꯅꯥꯒꯤ ꯅꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯅꯥ ꯍꯥꯏꯕ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅꯤ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯤ ꯊꯣꯏꯕꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯦꯜꯂꯒ ꯑꯁ ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯦ ꯈꯟꯅꯔꯅꯣ ꯑꯄꯤꯛꯄꯤ ꯐꯦꯠ ꯍꯥꯏꯗꯣꯛꯈꯤ ꯄꯥꯔꯤꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯤꯖꯤꯗꯨ パイꯗꯨꯅ ꯏꯃꯥ ꯄꯥꯕꯁꯤ ꯁꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯄꯤꯛꯄꯤ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯅꯣꯏ ꯄꯥꯕꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯊꯣꯏꯕꯤ ꯏꯃꯥꯗꯤ ꯐꯗ꯭ꯔꯅꯦ ꯐꯩ ꯑꯗꯣ ꯄꯥꯕ ꯁꯥꯎꯈ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯕ ꯊꯦꯝꯃꯣꯏ ꯏꯃꯥ ꯑꯄꯤꯛꯄꯤ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯄꯥꯕ ꯊꯦꯝꯃꯨꯔꯁꯤ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯄꯥꯔꯤꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯑꯄꯤꯛꯄꯤꯅ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯌꯨꯀꯣ ꯏꯃꯥ ꯅꯣꯏ ꯄꯥꯕꯁꯤ ꯊꯦꯝꯒꯦꯕ ꯊꯣꯏꯕꯤꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯑꯄꯤꯛꯄꯤ ꯀꯩꯁꯨ ꯇꯧꯈꯤꯗꯁꯥ ꯃꯣꯂꯤ ꯃꯣꯂꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯥꯔꯤ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯑꯄꯤꯛꯄꯤ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯁꯦꯝ ꯁꯥꯎꯕꯤꯔꯤꯔꯣ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ ꯑꯄꯤꯛꯄꯤ ꯑꯃꯨꯛꯁꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯝꯇ ꯈꯨꯝꯕꯤꯔꯧꯕ ꯁꯦ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯏ ꯈꯣꯟ ꯋꯥꯎꯅ ꯀꯔꯤꯅꯣ ꯊꯣꯛꯈ꯭ꯔꯣ ꯊꯕꯛ ꯇꯧꯔꯤ ꯑꯩ ꯑꯁꯤꯗꯤ ꯍꯧꯖꯤꯟꯕ ꯌꯥꯔꯣꯏ ꯑꯌꯣ ꯀꯣꯛ ꯆꯤꯛꯄ ꯍꯧꯔꯦ ꯑꯁ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯁꯤꯗꯧꯔꯦ ꯍꯣ ꯕꯥꯕꯥ ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯑꯦ ꯄꯥꯔꯤ ꯃꯇꯧꯗꯨ ꯁꯨꯛꯂꯒ ꯌꯦꯡꯉꯤ
ꯑꯄꯤꯛꯄꯤꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯟꯈꯤ꯫ ꯄꯥꯔꯤ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯒ ꯑꯄꯤꯛꯄꯤꯅ ꯃꯈꯨꯠ ꯑꯅꯤ ꯁꯪꯅ ꯅꯨꯄꯥꯗꯨꯗ ꯇꯥꯞ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯒ ꯐꯥꯏ ꯇꯧꯁꯤꯟꯅꯩ꯫ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯕ ꯑꯁꯦꯡꯀꯤꯅꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ꯫ ꯄꯥꯔꯤ ꯁꯣꯔꯒ ꯊꯦꯡꯉꯤ꯫ ꯍꯦꯛ ꯏꯟꯊꯣꯛꯂꯨꯕꯁꯨ ꯌꯥꯗ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯃꯁꯥ ꯐꯥꯊꯩ꯫ ꯀꯣꯛꯇꯨ ꯆꯤꯛꯑꯗꯤ ꯐꯃꯨꯡꯗ ꯆꯠꯂꯣ, ꯅꯨꯄꯥꯗ ꯇꯥꯞ ꯀꯩꯗ ꯀꯣꯟꯁꯤꯜ, ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯪ? ꯑꯄꯤꯛꯄꯤ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯏꯀꯥꯏꯕꯤꯗꯦ, ꯃꯤ ꯑꯩ ꯅꯨꯄꯥꯗ ꯀꯣꯟꯖꯕꯕ꯫ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯋꯥꯅꯦ ꯏꯆꯦ, ꯑꯩ ꯊꯕꯛ ꯊꯣꯛꯑꯒꯦꯕ, ꯑꯃꯨꯁꯅꯥ ꯆꯪꯉꯗꯤ ꯁꯣꯞꯅꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯎꯐꯛ ꯅꯞꯄꯒꯨꯝ ꯑꯗꯨꯝ ꯅꯞꯂꯒ ꯂꯩꯈꯤ꯫ ꯑꯁ ꯃꯤꯅ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯁꯨꯝ ꯆꯠꯀꯦꯗꯣꯏꯗꯨꯕ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯦꯖꯗ ꯑꯣꯏꯅꯖꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯑꯣꯏꯅꯧꯁꯨ ꯍꯥꯏꯅꯣꯕ? ꯍꯥ, ꯀꯅꯥꯗ ꯑꯣꯏꯅꯧꯁꯨ ꯍꯥꯏꯅꯣꯕ? ꯃꯃꯤꯠ ꯑꯅꯤꯒꯗꯨ ꯇꯒꯨꯞ ꯇꯒꯨꯞ ꯀꯨꯞꯂꯒ ꯅꯨꯄꯥꯗꯨꯗ ꯍꯦꯛꯇ ꯀꯦꯁꯤꯜꯂꯤ, ꯏꯔꯥꯡ ꯍꯧꯖꯤꯜꯂꯤ꯫ ꯄꯥꯔꯤ ꯃꯁꯤꯕꯨ ꯀꯔꯤ ꯂꯥꯏ ꯆꯪꯂꯕꯅꯣ ꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯐꯥꯎꯕꯅꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯂꯦ ꯃꯇꯧꯗꯣ꯫ ꯑꯄꯤꯛꯄꯤ ꯅꯣꯛꯄ ꯈꯥꯡꯉꯤ꯫ ꯑꯄꯤꯛꯄꯤ ꯑꯃꯨꯛꯁꯨ ꯀꯦꯁꯤꯟꯅ ꯃꯣꯏꯇꯥꯆꯧ ꯁꯥꯎꯔꯅꯣꯕ, ꯍꯌꯦꯡ ꯈꯛꯇꯅꯦ ꯑꯉꯥꯡꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ, ꯍꯌꯦꯡꯇꯪ ꯆꯠꯆꯔꯨꯒꯦꯕ ꯁꯦꯕ꯫ ꯀꯗꯣꯝꯗꯒꯤ ꯃꯣꯏꯇꯥꯆꯧ ꯄꯥꯔꯤ ꯃꯃꯥꯏ ꯃꯃꯤꯠꯀ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯒꯤ ꯏꯔꯥꯡꯗꯒꯤ ꯆꯦꯟꯕꯁꯨ ꯉꯝꯗ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯂꯠꯂꯤ ꯍꯥꯏꯔꯛꯂꯦ꯫ ꯆꯠꯂꯨꯔꯣ ꯍꯌꯦꯡꯗꯣ, ꯂꯥꯞꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏ, ꯃꯇꯝ ꯐꯠꯇꯦ꯫ ꯑꯄꯤꯛꯄꯤ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯃꯣꯏꯇꯥꯆꯧꯁꯨ ꯆꯠꯂꯨꯁꯦꯕ, ꯑꯩ ꯊꯕꯛ ꯌꯥꯝꯃꯦ ꯍꯌꯦꯡꯗꯤ꯫ ꯉꯥꯏꯍꯥꯛꯇꯪꯕꯣ ꯌꯥꯅꯤꯕ ꯁꯦꯕ, ꯆꯠꯂꯨꯁꯦꯕ ꯀꯣꯕ꯫ ꯄꯥꯔꯤ ꯁꯣꯔꯒ ꯍꯦꯛ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯦꯗꯨꯅꯤ ꯇꯧꯔꯤꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ꯫ ꯍꯣꯏꯁꯦ, ꯑꯩ ꯊꯣꯛꯑꯒꯦ, ꯊꯥꯗꯣꯛꯑꯁꯤ꯫ ꯑꯗꯨꯅꯦꯕ, ꯑꯗꯣ ꯌꯨꯗꯨ ꯊꯛꯑꯅꯨ, ꯅꯁꯥ ꯁꯣꯛꯀꯅꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯕꯅꯤꯅ ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯕꯛ ꯑꯃ ꯆꯠꯂꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕ, ꯊꯦꯡꯅ ꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ, ꯏꯁꯥ ꯊꯣꯏꯕꯤꯅꯁꯨ ꯄꯥꯝꯗꯕꯅꯤ ꯀꯣ, ꯊꯛꯑꯅꯣꯕ ꯁꯦꯕ꯫ ꯍꯣꯏꯁꯦ, ꯀꯩꯝ ꯇꯧꯔꯣꯏ ꯑꯩ꯫ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯈꯖꯥꯏꯗꯨꯗ ꯁꯤꯛꯑꯝꯃꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯈꯖꯥꯏꯗꯨꯗ ꯄꯥꯏꯔꯒ ꯃꯌꯥ ꯀꯥꯔꯞ ꯉꯛꯅ ꯃꯁꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯁꯨ ꯅꯣꯛꯂꯛꯏ, ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ ꯅꯣꯛꯂꯒ꯫ ꯄꯥꯕ ꯁꯥꯎꯍꯧꯗ꯭ꯔꯦꯍꯦ, ꯅꯣꯛꯍꯧꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ, ꯏꯃꯥ ꯅꯪꯅ ꯄꯥꯕꯗ ꯀꯣꯡꯕꯗꯣ ꯑꯩ ꯎꯍꯧꯏ꯫ ꯑꯄꯤꯛꯄꯤ ꯏꯀꯥꯏꯔꯞꯀ ꯇꯧꯏ꯫ ꯍꯦ, ꯃꯇꯨꯡꯗ ꯌꯦꯡꯒꯅꯨ, ꯇꯧꯍꯩꯗꯦꯀꯣ꯫ ꯂꯥꯎ, ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ꯫ ꯄꯨꯝꯅꯃꯛꯁꯤꯅ ꯑꯃ ꯑꯣꯏꯔꯒ ꯁꯣꯝ ꯅꯥꯀꯜꯗꯅ ꯀꯝꯗꯧꯔꯤ꯫ ꯄꯥꯔꯤꯕꯨ ꯃꯤꯅꯝꯂꯝ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯗ ꯇꯧꯈꯤꯕꯗ ꯊꯋꯥꯟ ꯑꯃꯗꯤ ꯊꯥꯖꯗꯨ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗ꯭ꯔꯤ꯫ ꯊꯋꯥꯟꯗꯤ ꯈꯔ ꯐꯈ꯭ꯔꯤ, ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯉꯥꯎꯆꯠꯅꯒꯗꯧꯔꯤ꯫ ꯊꯥꯏꯅ ꯊꯋꯥꯟꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯅ ꯁꯥꯐꯔꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯃꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯌꯨꯝꯗꯣ꯫ ꯊꯥꯖ ꯉꯁꯤꯁꯨ ꯃꯪꯂꯒ ꯐꯝꯂꯤ, ꯊꯋꯥꯟꯁꯨ ꯆꯪꯂꯛꯏ꯫ ꯉꯁꯤꯁꯨ ꯏꯆꯥꯗꯣ ꯃꯁꯛ ꯎꯔꯛꯇ꯭ꯔꯕ꯭ꯔꯥ? ꯑꯩ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯊꯥꯖ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯅ ꯂꯪꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯨ ꯑꯩꯈꯣꯏꯒ ꯊꯥꯞꯅꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯐꯠꯂꯨꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯨ ꯄꯤꯌꯨ, ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯅ ꯏꯆꯥꯗꯨ ꯅꯪꯅ ꯍꯨꯟꯗꯣꯛꯂꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯏꯆꯥ ꯎꯅꯤꯡꯏ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯄꯥꯝꯗꯦ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯦ, ꯑꯩ ꯏꯆꯥꯕꯨ ꯅꯤꯔꯨꯒꯦ, ꯑꯩꯕꯨ ꯃꯥꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯈ꯭ꯔꯁꯅꯨ, ꯑꯩ ꯏꯆꯥ ꯎꯅꯤꯡꯏ꯫ ꯊꯋꯥꯟꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯀꯞꯂꯅꯨ, ꯀꯔꯤꯒꯤ ꯅꯊꯟꯗ ꯆꯠꯀꯅꯤ? ꯏꯕꯥꯅꯤ ꯆꯠꯂꯒ ꯍꯥꯏꯖꯔꯨꯁꯤ, ꯏꯆꯥꯕꯨ ꯅꯤꯔꯨꯁꯤ꯫ ꯊꯋꯥꯟꯒꯤ ꯃꯃꯥ ꯏꯕꯦꯆꯥ ꯆꯪꯂꯛꯂꯒ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯏꯆꯥ ꯄꯥꯔꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯅꯁꯨ ꯁꯦꯡꯅ ꯈꯪꯏ꯫ ꯀꯌꯥꯝꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ꯫ ꯅꯥꯄꯤ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯉꯝꯂꯛꯇ꯭ꯔꯕ ꯅꯪꯅ ꯄꯥꯔꯤꯒꯤ ꯃꯄꯥꯜꯗꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯈꯤꯕꯅ ꯉꯁꯤꯗꯤ ꯃꯥꯅꯁꯨ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦꯗꯅ꯫ ꯏꯆꯥꯁꯥ, ꯅꯣꯏ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯃꯟꯗꯦꯅꯦ꯫ ꯇꯔꯥꯏ ꯏꯁꯨꯗꯨ ꯃꯥꯅ ꯄꯤꯔꯛꯂꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯌꯥꯎꯗꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯆꯨꯝꯂꯤꯕꯅꯤꯅ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯊꯋꯥꯟ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯔꯤ ꯁꯨꯃꯥꯡꯗꯨꯗꯒꯤ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯔꯨꯞ, ꯏꯃꯥ,
ꯊꯋꯥꯟ ꯊꯋꯥꯟ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯦ ꯌꯥꯝ ꯍꯔꯥꯎ ꯃꯥꯜꯂꯤꯗ ꯏꯃꯥꯗꯤ ꯂꯩꯇꯦ ꯍꯔꯥꯎꯕꯕꯨꯅ ꯍꯔꯥꯎꯈ꯭ꯔꯖꯥꯠꯅꯤ ꯀꯥꯟꯅꯗꯤ ꯂꯣꯏꯁꯤꯜꯂꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯀꯩ ꯊꯕꯛ ꯊꯥꯁꯤꯅ ꯎꯅꯁꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯑꯩ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯑꯗꯨꯒꯤ ꯅꯪ ꯅꯥꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤ ꯊꯥꯖꯕ ꯍꯣꯏ ꯃꯤ ꯂꯣꯏꯁꯤꯜꯂꯣꯁꯨ ꯃꯤ ꯉꯥꯏꯔꯝꯕꯅꯦꯕ ꯅꯪꯒꯤ ꯃꯣꯟꯕꯤꯗꯨ ꯇꯧꯔꯣ ꯑꯩ ꯐꯤꯔꯣꯜ ꯑꯅꯥꯟꯕꯒ ꯂꯩꯇꯦꯗ ꯍꯣꯏ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯄꯨꯔꯕꯅꯤ ꯅꯪ ꯁꯤꯟꯅꯕ ꯏꯀꯣꯏ ꯍꯦꯛ ꯀꯣꯏ ꯑꯩꯉꯣꯟꯗ ꯁꯦ ꯁꯛ ꯍꯣꯡꯗꯣꯔꯣ ꯊꯦꯡꯈ꯭ꯔꯦ ꯄꯥꯔꯤꯒ ꯊꯥꯖꯒ ꯀꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯥꯡꯅꯤ ꯊꯥꯖꯅ ꯍꯦꯛ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯒꯤ ꯊꯋꯥꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯍꯣꯡꯕ ꯍꯧꯈꯤꯕꯅꯤ ꯊꯥꯖꯁꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯕꯅꯤ ꯄꯥꯔꯤꯒ ꯊꯥꯖꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯒ ꯊꯋꯥꯟ ꯂꯩꯐꯝ ꯈꯪꯈꯤꯗꯦ ꯃꯥꯅ ꯊꯥꯖꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯊꯥꯖꯗꯅ ꯊꯥꯖꯅ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠꯇꯣ ꯊꯋꯥꯟ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯕ ꯊꯋꯥꯟ ꯉꯛꯅ ꯊꯥꯖ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯅꯪ ꯄꯥꯔꯤꯒ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯋꯥꯟ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯍꯥꯟꯈꯤꯕꯒꯤ ꯑꯩ ꯆꯥꯛꯅ ꯂꯩꯈꯤꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯂꯒꯗꯤ ꯑꯩ ꯄꯥꯔꯤꯅ ꯍꯥꯏꯕꯗꯁꯨ ꯌꯥꯔꯝꯂꯣꯏ ꯊꯥꯖ ꯃꯁꯣꯏ ꯉꯥꯡꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯧꯖꯤꯛ ꯇꯥꯅꯤꯡꯗꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯤ ꯑꯗꯨꯗꯤ ꯅꯪ ꯄꯥꯔꯤꯒꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯕꯣ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯊꯥꯖ ꯊꯋꯥꯟ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯤꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯉꯁꯤ ꯐꯥꯎꯃ ꯄꯥꯔꯤꯒꯤ ꯃꯥꯡꯗꯁꯨ ꯂꯦꯞꯄ ꯉꯝꯗ ꯃꯤꯔꯣꯠ ꯀꯨꯝ ꯂꯩꯔꯤꯕꯅꯤ ꯃꯔꯥꯜ ꯑꯗꯨ ꯂꯩꯔꯨꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕꯒꯤꯔ ꯄꯥꯔꯤ ꯉꯁꯤꯗꯤ ꯌꯨꯒ ꯊꯛꯂꯛꯇꯦ ꯉꯟꯅꯁꯨ ꯍꯟꯖꯤꯜꯂꯛꯏ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯍꯥꯟꯅꯒꯤ ꯄꯥꯔꯤꯗꯨ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯅꯣꯛꯄ ꯎꯈꯤꯗꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯄꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯕꯗ ꯀꯅꯥꯅꯕꯨ ꯅꯣꯛꯂꯣꯏ ꯍꯔꯥꯎꯔꯣꯏ ꯂꯝꯌꯥꯏꯗ ꯑꯃꯨꯁꯅꯥꯒ ꯊꯣꯏꯕꯤꯒ ꯐꯝꯍꯧꯔꯤ ꯅꯨꯄꯤꯗꯨ ꯎꯗꯦ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟ ꯆꯪꯂꯛꯏ ꯑꯄꯤꯛꯄꯤꯁꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯡ ꯁꯣꯔꯤꯗꯨꯅ ꯃꯔꯣꯏꯗꯨ ꯀꯟꯅ ꯁꯣꯏꯔꯤ ꯄꯥꯔꯤ ꯊꯣꯡꯖꯤꯜꯗꯨꯗ ꯉꯥꯊ ꯃꯈꯣꯡ ꯀꯔꯟꯆꯟ ꯃꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯏ ꯑꯄꯤꯛꯄꯤꯗꯨ ꯃꯔꯣꯏ ꯁꯨꯝ ꯁꯣꯏꯔꯝꯕꯗꯒꯤ ꯁꯣꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯗ ꯊꯥꯡꯗꯨꯅ ꯈꯖꯤꯛ ꯂꯦꯟꯈ꯭ꯔꯦ ꯑꯁ ꯇꯧꯔꯗꯧꯅꯤ ꯄꯥꯔꯤ ꯊꯨꯅ ꯆꯪꯁꯤꯟꯈꯤ ꯋꯥ ꯑꯃ ꯍꯥꯏꯗ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯈꯤ ꯑꯄꯤꯛꯄꯤ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ ꯅꯃꯤꯠ ꯌꯥꯝ ꯑꯣꯟꯗꯦꯅ ꯌꯥꯅꯤꯕ ꯈꯖꯤꯛꯇꯪ ꯁꯣꯛꯄꯅꯤ ꯃꯌꯥꯝ ꯁꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯏ ꯉꯥꯛꯇ ꯌꯦꯡꯉꯨꯁꯦ ꯈꯤꯇꯪꯁꯤꯕꯨ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ ꯑꯄꯤꯛꯄꯤ ꯅꯨꯄꯥꯗꯨꯒꯤ ꯍꯣꯡꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯔꯥꯎꯖꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯃꯉꯛ ꯆꯦꯞꯊ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯌꯨ ꯊꯛꯂꯛꯇꯦꯅ ꯑꯩꯅ ꯌꯨ ꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯄꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯊꯥꯖꯗꯕꯒꯤꯅꯤ ꯍꯥꯏꯕꯒ ꯌꯥꯝ ꯏꯟꯕꯗꯣ ꯌꯥꯔꯦ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯍꯜꯂꯣ ꯅꯈꯨꯠꯇꯨ ꯉꯥꯏꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯍꯩꯃꯥ ꯌꯥꯔꯅꯤ ꯃꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯑꯄꯤꯛꯄꯤ ꯍꯔꯥꯎꯈꯤꯕꯁꯤꯅ ꯑꯁ ꯁꯨꯃꯥꯏꯅꯒ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯤ ꯁꯨꯝ ꯅꯨꯡꯁꯤꯔꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯌꯨꯔꯥꯏ ꯆꯨꯔꯁꯨ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯒꯦ ꯈꯟꯅ ꯍꯣꯡꯂꯕꯅꯤ ꯄꯥꯔꯤꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ ꯅꯨꯡꯁꯤꯕ ꯑꯃꯗ ꯃꯥꯏꯊꯤꯈ꯭ꯔꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯕꯗ ꯀꯔꯤꯒꯤꯗꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯨꯅꯤ ꯃꯆꯥꯒꯤꯗꯃꯛ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯁꯨ ꯍꯣꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯤ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡ ꯃꯅꯥꯎꯁꯤꯡꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯑꯐꯕ ꯃꯥꯏꯑꯣꯟ ꯑꯗꯨ ꯎꯔꯛꯄꯗ ꯃꯤꯄꯥꯏꯅꯔꯝꯕ ꯄꯨꯝꯕ ꯀꯣꯛꯅꯈ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗ ꯊꯋꯥꯟ ꯑꯃꯗꯤ ꯊꯥꯖ ꯄꯥꯔꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯑꯃꯒꯨꯝ ꯑꯄꯤꯛꯄꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯃꯄꯥꯜꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯂꯧꯁꯤꯟꯒꯦ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨ ꯎꯕꯗ ꯉꯛꯅ ꯀꯅꯥ ꯊꯋꯥꯟꯅ ꯄꯥꯔꯤꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯩ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯊꯋꯥꯟ ꯀꯧꯖꯩ ꯁꯣꯝ ꯄꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯑꯄꯤꯛꯄꯤ ꯉꯁꯤꯗ ꯈꯪꯉꯤ ꯃꯅꯦꯝꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯥ ꯀꯥꯎꯗ꯭ꯔꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯅꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯟꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕ ꯃꯊꯟꯗ ꯋꯥꯍꯪ ꯍꯪꯖꯩ ꯑꯗꯨꯕꯨ ꯈꯪꯗꯁꯥ ꯍꯣꯏ ꯑꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯇꯥꯃꯨꯅ ꯑꯩꯉꯣꯟꯗ ꯁꯛꯊꯤꯕꯤ ꯍꯥꯏꯕ
Thaza, Thawan, Thoibigi masaktu ubada, masada karino matawkri. Makoygi poksaba masaduni, Thaza kaptuna, Thoibigi manakta sensinki. Ipagi Bembo. Angang tu hek soke taubaga, karomdagi no khud ama thinjilaktuna, Thoibibu singthokri. Pari, angang na sokpayar. Masayagi isani. Nakoy kana, thuna sakrosa. Thaza kaptuna pari da makhut lonay. Isasi amukta pamjagi. Ay jani mahaksi. Ay bungakpiyo haina so haijaroike. Ay isasi amukta yenjagi. Ay yenjagi. Parin lauhat. Taningdi, kana gina cha. Thuna mapamsi thadoklaga sakrosa. Natrabna khoi nimag ngasi aigi khutta thawai thaba soiraroi. Heibu sawangano. Taunariba mataudo apikpi pakhatna yengi. Thoibi sukina apikpigi marumda sangsinki. Thawansu makhut ani lona duna kapli. Nangna ibu hatga hairasu hano. Nangna pengani hairdi. Ibu hano. Itubu pari. Isase mamagi mapamda sinabiyo. Namag igi irami. Aigi wase. Nangamukta tabiyo pari. Pari mamit ingangang. Thawan ki mamayda kinna thinjili. Sor saungna holi. Thawan su khut handi. Apokpa nasamak. Narak mungsong na lang thuklang mga manukoy minati. Aduga, masi aigi isani. Nongbadi soydana, nang inakta laktuna, nirarani haiba ay khani. Adubu, nang ginasaw iraso, ay na naman napigadaba nati. Siya noydi, siya marakta layucho. Puy! Tukatsay. Nang nasay mo sa'yo, ay sawti, Joy. Ay napatabagini. Popoda ngayibay jab, lairaba haiba sinamaram oyduna. Mabu, mabuk talan mga moydra kizaduna. Mapay na lang tuklamani. Ay di siya. Aduga usap na karigi amuk nasani haiduna tirakli. Nang nagkanana trikhan lang thokraba natra. Karigi na chinduna nasani hay. Chahi kaya. Ay nangongsat na duna laykiba. Matam tuta na kari suharak traga haksik na karigi imang silip lari. Thoibi aygi jani yari chatkro. Amuk khana aygi mangda lepke khalakano. Thaza o khongduna kapli. Apikpigi marumda lepliba Thoibida mangak jeptha yengliba. Imagi sana. Imagi Thoibi. Lao, ay sinanggi imani. Lao, imagi nakta. Apikpida mo unsin Thaza kaptuna. Ita, nang sunupini. Nupigi awabadi. Tupina kangbani. Ay hitsasi. Pamahay ki mapam na sinabiyo. Ay kutno na ito na ay sari. Jamu, mamahay ngo na sinabiyo. Adobo pari na Thoibibu pamkhat apikpigi khutpai duna chinglaga imungda sangki. Thong thingzinki upai lereroi khangnaduna Thawana leimaida tharo ona kaplibi Thazabu chingkhatuna thokminakri. Numidang pari thokibadagi hanjilakri apikpisu ngasidi wakal inung nungaidana ui masi umi. Thoibigi manaktada sum leisai. Thengle pari na halakpa ngasidi yusu thaklai. Kahena ngaure. Apikpi thoraktuna paribu sammi. Ngaiko soidang hek pamki. Mangolgi dari tuda anidu pamthai. Pari sorama hondoklaga. Ay wamange nang kumo. Apikpi sutapna. Isa Thoibise. Ibani gi zanatra. Apikpi mapira chena pari de yenglai. Matubu wahangno. Aibu khulli kai miyamna. Pakhang sazen ba haidana laknakiba. Ima hoi pabu hoina machaigidamak khalaga mayamgi minok khangkiba. Pungnamak na thaiduna siyongna laklaga. Mabu puksabi mama mapanina chapiro haina nirakpada. Aina yokchabani haidana tharaina pigadrani. Aigi wakal silalabra. Apikpi khumdi mapidi tare masu pari khonjal khazik nikna. Isa Thoibise. Sana. Apikpi pari da pat yenglay mabidu ororo mipai kibana. Ay, ichaga kaina bangamba. Ay mamani, ichaga karegi midok to pitok to ino. Ay gamma, karegi to mayari no. Nang mapanatro, ichana taraga kari kankini. Ay gamma, mapamsida moilakan no hayo. Moilakan gano. Pari, apikpi ki sinthariba piranga do taithokpi. Ay kari to ay bano. Ijab iro haina laklabada. Ay di yokchaba kaktani. Koiso, mamita majama uba ngamtri. Isa Thoibise. Mama pa nigi manakta. Ay sakrasano. Pa nigi di
ꯏꯆꯥ ꯂꯥꯛꯈꯤꯅꯤꯗꯅ ꯑꯄꯤꯛꯄꯤ ꯀꯞꯂꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈꯤ 이마기 토이비 난 이마음을 다독다가 짰기놓고 뭐이리 안 파대 이마이 자고 가이나나봐 뭐이나 쓰리 뭐이 안 파대 뭐이 안 파대 토이비디 강자번 나띠 아빅비는 깝바 마수 베리베리 떠우세이 이마 깝까노 에이케 숨 찰로이 농안바가 이문기 미요이 쿠딩 뿐두는 와리 떠우키 파나 하이사바기 와니 타릭 왕브렌 호이수 토이비부 마코이기 이나트라바수 마수막니 칸 뭉시자바니 와도 숨 루신크리 타자가 타완가수 ꯀꯧꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯈꯤ ꯊꯋꯥꯟꯕꯨ ꯊꯥꯔꯤꯛꯅ ꯌꯥꯝ ꯆꯩꯈꯤ ꯄꯦꯟꯗꯅ ꯊꯋꯥꯟ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯀꯣꯟꯅ ꯊꯪꯗ ꯊꯋꯥꯟ ꯑꯃꯒꯤ ꯊꯥꯖꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯕꯨ ꯃꯈꯣꯏꯗ ꯄꯤꯈꯤꯕꯗ ꯇꯥꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯄꯤꯛꯄꯤ ꯄꯥꯈꯠꯅ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯄꯝꯗꯨꯅ ꯂꯩꯈꯤ ꯊꯥꯖ ꯆꯪꯁꯤꯜꯂꯛꯏ ꯃꯆꯥꯕꯨ ꯂꯧꯕ ꯏꯄꯥꯒꯤ ꯁꯅꯥ ꯇꯨ ꯏꯃꯥ ꯂꯥꯛꯏ ꯑꯩꯁꯤ ꯅꯪꯒꯤ ꯏꯃꯥꯅꯤ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯠꯂꯁꯤ ꯊꯣꯏꯕꯤ थाजगी मखुद कंथो नते कैसो अईगी हिमा लेजे इमा आयाम तुमनिंग तुमुरसिलो अपिकपी मपी इरा चेन ले थाजा सुमतौदुद कपले पारी संगसिलक्तुना अपिकपीदगी थोइबीबु तपना लौई खोंजिल नि मचाबु नुंगसिने येंगी इचा थोइबी बाबा येंग लाके इचा उनम इ लाके मरपुपुनी मतौदु लैनरीबा मयामदु येंगबा ngamnada mamai luktha loina leinai थोइबी पेबा हौरकली पापा आई काई चत्तोइनो आई चटनिंगदे नई मनाक्ता अदुम लैगे वाहाइदुना अपिकपीदी खांगबा ngamda फिजीदुना मसिंग मेनसिन ममाई लैथोक्तुना कपखी चंद्रना मचाबु कोनसिन थेमसिनबी पारी सुमपी तारकले मचाबु सेटना कोनसिली मथंगोइ तनिक अगांगसि लौरु थाजा थोइबीबु पमनबु होतनै अदुबु थोइबीना यादे पारीना मचाबु नमदना पिसिनख्रे अदुगा मासु नाकल अमदा ममाई लैथोक्तुन लैखी कपतुना थोइबी मखों मखुद थिंदुना कपली इमा इमा आई कदाइदा चत्तुइनो बाबा आई जानिंदे आई मभागनो इमा लाओ इमा मखुद मचानी दु तिंथोक्तुना पारी अमदी अपिकपीबु कौरी मपाल यौख्रबनी अपिकपी असुम कपतुना लैरंबदगी ममाई सत लैथोरक्तुना मपालदा कन्ना सेंथोरई मयामदु सुमाबु तानरई इचा थोइबी इमा लाए थवान होइसु चटलंबदगी चप लेपी अपिकपी थाजदा मपी ताना येंगलगा जासे ममाईगी पमदा सिना पिरम आई जाना कइना मंगम लोयेता नंगे अवाबा इखंग दुबई जागा कइना मंगम थाजा सुमपी ताना कपले ममी चेटना उइसिन थोइबीबुसु हिक हिक चिंगदुना कपली कोना थंगदा थाजा पिरांगलक्ता नोकफेट मसाबु नुसीना अमुक्तंग चुपीरगा इमागी सना नंग युम असेंगबदि मफमसिना ओइरमने नंग इमाबुदि वरौगदुको नुगाइना ले नमा आइना वखल थेनबी ओइरुमना हदक मपोकिदि इचागा लेमिनो वाइना तपिरमच्छ नंग इमागा पाबगा पुन नुगाइना लेयुको थाजा मसाबु अपिकपीदा सिनरकले अपिकपी थोइबीबु चेटना कोंदुना कपसे थाजा मंगक सेप्था नोकमी मसागी सक्तमबु येंगजरमलगा माइ लैदुना निंगबा काइना दुमक चटख्रे मसाबु पुखिज्रे अपिकपी थोइबीबु पमलगा कादा संगले थोइबीसु कपलुबगी हिक हिक चिंगले अपिकपीना मसागी ममाई ममितु नाथोकपीरगा कपनुसे इमा लैसिदी इमा लैरिङै इचाबु कनादासु पिथोक्लोइ इमा बाबा ना आई मम्मी को तो पिथोगे तो बाबा फू पारी सुसंगले अपिकपी फेट लाउदुना मचाबु कोलगा लैखी चागा कनो कनामता इचागा लैजगे नोय ओइना चटपिख्रो नोयदि फत्तबनी पारी कपनोक तौना प्रप्रप चंगसिन ममा मसा पुलप कोनसिने दालसु चटलरोय इखोइदि इकाइबसु खंगजदे अपिकपीसु कपनोक तौना पारीगी मथादा नेना ताना लैरई नुक्सिदि जो नुक्सिबुना गाउरी अपिकपी अमुक्सु नोकलै हो नुंगाइना पालहौरोको एकोइ चटख्रगे चचरगे केनरंबा अनि खोंजलदुदा खंगप्रेक खंगना ओंथोरे चंद्र हाइपेट का खौदेमलगा काइदेदा अपिकपी सुकलगा अस बाबा